สีเลยเอามาจ้าเนาะชามันนี่ก็ดูหาวบ่หาวตัวบ่ให้บ่ให้รำได้เนี่ยอาหารมักจะได้คุยวิดีโอสิบุยังบิริบาอาหารละมันสินี่น่าควายปุ่นมาปัวอาหารมักจะได้อีบานี่นะกุนคุมจรีจิน่ามีอังมาสิวิดีโอสิแกวิดีโอนะให้บ่ตำดาคุยรงไม่ใช่งันูสิก็ไม่ทงแกให้บ่ดออะดูกีวิดีโอไว้ด้วยนะให้บ่ตายก็จิน่ามีอังสิกีงันูสิทงด้วยเนี่ยบ่ก็อีบานี่สิหมู่บางตรงเนี่ยบ่ให้บ่ตายเลยจิน่ามีอังตุงันูที่เจ้ารอบนี้ฮ่าๆกามรอบนี้ไกริมตะกี้พอลุมรอบนี้ให้บ่ตายเลยก็อะดูไอ้ตาดิอีบานี่สิทงทักปะคนปะลอยมาไอ้จิกตอราเกก็อีบานี่ก็อะดูสิดาปัสเกกะลอยเลยเรคางเลยเรเกกะเลยเรคอมพลีทเลยเรบ่ก็อะดูไอ้ตาดิสิน้ามยามยังมินารสิMachine ba hore ko china me hajing ngau bo se nam nam law si le machu di thak tri ba ko machu tha di hekta ngau bo do hana ka sin bana ha le ba machu thak ba ya ni je Yan. Chị ô khai rồi chị cùng một đâm này. Nganu si yam cắt lên cái gì nganu si.
ꯑꯩꯅ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯅꯝꯃꯛꯄꯗ ꯃꯨꯛꯕꯥꯡ ꯇꯧꯔꯛꯄꯗꯀꯣ ꯁꯨꯃꯥꯏꯅ ꯀꯟꯕ ꯉꯥꯅꯨ ꯊꯦꯡꯅꯗ꯭ꯔꯤ ꯁꯤꯅ ꯑꯍꯥꯟꯕꯅꯦ ꯉꯥꯅꯨ ꯌꯥꯝꯅ ꯆꯥꯕꯗꯤ ꯅꯠꯇꯦꯕꯣ ꯇꯣꯞ ꯇꯣꯞꯄ ꯆꯥꯔꯛꯄꯗ ꯑꯗꯨ ꯃꯇꯝꯗ ꯑꯩ ꯊꯣꯡꯕꯁꯨ ꯈꯔ ꯍꯩꯇꯕ ꯍꯧꯖꯤꯛꯇꯤ ꯈꯪꯉꯦꯕ ꯅꯤꯉꯣꯝꯗꯣ ꯀꯥꯁꯤꯟꯒꯦ ꯇꯧꯔꯛꯄ ꯌꯥꯅꯤ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯏꯁꯤꯡ ꯊꯥꯗꯔꯁꯤ ꯃꯇꯥꯏꯗꯣ ꯍꯥꯟꯅ ꯍꯩꯕ ꯌꯥꯗ꯭ꯔꯣ ꯈꯔ ꯂꯧꯔꯣ ꯏꯁꯤꯡ ꯈꯤꯇꯪ ꯋꯥꯠꯈꯤꯅꯤ ꯌꯥꯝ ꯂꯤꯔꯦ ꯍꯥꯏꯁꯤ ꯉꯥꯅꯨꯁꯤꯀꯣ ꯃꯈꯨꯝꯁꯦ ꯈꯨꯝꯖꯤꯜꯂꯒꯦꯀꯣ ꯆꯤꯅꯥ ꯃꯌꯥ ꯁꯤꯒꯤ ꯈꯤꯇꯪ ꯆꯥꯎꯃꯟꯕ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ ꯑꯃꯗꯨꯅ ꯑꯃꯨꯛ ꯄꯤꯛꯃꯟꯕ ꯁꯨꯃꯥꯏꯅ ꯊꯝꯁꯤꯔꯣ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯊꯣꯡꯕ ꯀꯩꯅꯣ ꯇꯧꯔꯤꯕꯀꯣ ꯃꯍꯤ ꯊꯥꯗꯔꯒ ꯐꯨꯠꯂ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯅꯦ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏ ꯇꯧꯔꯒꯀꯣ ꯍꯪꯒꯥꯝ ꯈꯔ ꯊꯥꯕꯤꯕꯅꯦ ꯑꯩ ꯍꯧꯖꯤꯛ ꯎꯍꯜꯂꯛꯀꯦꯀꯣ ꯑꯗꯣ ꯁꯤꯅ ꯍꯪꯒꯥꯝ ꯊꯥꯕꯅꯦꯕꯀꯣ ꯑꯗꯨꯒ ꯍꯋꯥꯏꯅꯦ ꯍꯥꯏ ꯁꯤꯅꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯦꯝꯕꯤꯕꯅꯤ ꯑꯗꯣ ꯆꯝꯐꯨꯠ ꯍꯋꯥꯏ ꯍꯥꯏꯌꯦꯕꯀꯣ ꯁꯤꯗ ꯍꯪꯒꯥꯝ ꯊꯥꯔꯦ ꯁꯣꯝꯁꯨ ꯍꯪꯒꯥꯝ ꯊꯥꯏꯌꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯁꯤꯅ ꯅꯍꯥꯟꯃꯨꯛꯁꯨ ꯑꯩ ꯍꯥꯏꯈ꯭ꯔꯕꯗꯣ ꯊꯔꯣꯏ ꯊꯣꯡꯕ ꯊꯔꯣꯏ ꯑꯃꯦꯠꯄꯗꯒ ꯍꯥꯞꯄ ꯀꯥꯟꯗ ꯌꯥꯝ ꯍꯥꯎꯕꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯁꯤꯖꯤꯅ ꯆꯅꯝ ꯂꯩꯗꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯍꯧꯕꯗꯤ ꯈꯔ ꯍꯧꯔꯦ ꯆꯅꯝ ꯊꯥꯕꯤꯕꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯈꯔ ꯃꯇꯣꯟꯗꯣ ꯈꯔ ꯊꯤꯡꯒꯠꯄ ꯍꯧꯔꯦ ꯌꯥꯝ ꯁꯥꯡꯕꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯆꯅꯝ ꯀꯩꯅꯣ ꯇꯨꯔꯤ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯗꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯕꯤꯖꯤ ꯑꯃ ꯍꯧꯔꯤꯗꯨ ꯁꯣꯝꯗ ꯑꯗꯨꯒ ꯁꯤꯁꯤꯅ ꯈꯥꯃꯦꯟ ꯄꯥꯟꯕꯤꯅꯦꯕꯀꯣ ꯁꯤ ꯂꯩꯔꯤꯁꯦ ꯁꯤꯅꯦ ꯃꯌꯥꯝ ꯍꯥꯟꯅꯗꯤ ꯁꯤꯗꯀꯣ ꯀꯣꯕꯤꯒ ꯌꯥꯝ ꯊꯥꯔꯝꯕꯅꯦꯕꯀꯣ ꯌꯥꯝ ꯐꯖꯕꯅꯦ ꯀꯣꯕꯤꯗꯣ ꯍꯧꯖꯤꯛꯇꯤ ꯀꯣꯕꯤ ꯊꯥꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯃꯆꯥ ꯑꯃ ꯇꯧꯔ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡꯅꯤꯅꯦꯗ ꯃꯇꯦꯛ ꯑꯃꯈꯛꯇ ꯑꯣꯏꯔꯁꯨꯀꯣ ꯍꯥꯏꯅ ꯁꯤ ꯁꯨꯃꯥꯡꯁꯤꯗ ꯆꯔꯥ ꯈꯔꯗꯤ ꯑꯗꯨꯝ ꯆꯥꯈ꯭ꯔꯕꯅꯤ ꯆꯤꯅꯥ ꯃꯌꯥꯝ ꯃꯌꯥꯝ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯤꯗꯤꯀꯣ ꯐꯖꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯉꯁꯥꯏ ꯑꯌꯨꯛ ꯍꯥꯏꯕꯁꯤ ꯄꯨꯡ 9 ꯑꯗꯨꯋꯥꯏꯗꯒꯤ ꯍꯧꯕꯅꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯌꯦꯡꯒꯦ ꯄꯨꯡ 2:30 ꯄꯨꯡ 3 ꯇꯥꯗꯧꯔꯦ ꯈꯤꯇꯪ ꯉꯥꯏꯔꯦꯕꯀꯣ ꯄꯨꯡ 3 ꯇꯥꯗꯧꯔꯦꯗꯣ ꯏꯟꯁꯥꯡꯁꯤ ꯐꯖꯔꯕꯅꯤꯗꯣ ꯁꯨꯃꯥꯏꯅ ꯁꯧ ꯂꯩꯔꯦꯗꯣ ꯑꯌꯨꯛꯀꯤ ꯆꯥꯛꯀ ꯆꯥꯗ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯁꯤ ꯁꯤꯟ ꯂꯥꯡꯕ ꯇꯧꯔꯤꯉꯩꯗꯀꯣ ꯐꯖꯔꯤꯗꯣ ꯏꯟꯁꯥꯡꯒꯤꯗꯣ ꯌꯥꯝꯃꯦ ꯉꯁꯤ ꯉꯥꯅꯨꯁꯤ ꯆꯥꯎꯋꯤꯀꯣ ꯅꯪ ꯍꯣꯔꯦꯟ ꯐꯖꯅ ꯂꯧꯈꯠꯂꯒꯦ ꯈꯜꯂꯦꯕꯀꯣ ꯑꯗꯨꯗꯤ ꯈꯜꯂꯦ ꯑꯌꯨꯛꯀꯤ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯦ ꯐꯖꯔꯕꯅꯤꯗ ꯐꯖꯅ ꯁꯧꯔꯤꯗꯣ ꯑꯗ ꯁꯤ ꯆꯥꯛꯗꯕ ꯃꯌꯥꯝꯁꯤꯗ ꯉꯥꯏꯅ ꯂꯩꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯆꯣꯠꯇꯣ ꯁꯤꯗ ꯂꯩꯔꯤꯗꯣ ꯂꯣꯠꯂꯒꯀꯣ ꯃꯣꯏ ꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦꯀꯣ ꯌꯦꯡꯕꯗ ꯌꯥꯗ꯭ꯔꯦ ꯆꯥꯅꯤꯡꯗꯅꯀꯣ ꯁꯤꯅꯤꯕꯣ ꯁꯤꯅꯤꯌꯦ ꯆꯥꯅꯤꯡꯉꯦ ꯍꯥꯏꯁꯦ ꯁꯤ ꯂꯩꯔꯦ ꯑꯃꯃꯝ ꯆꯥꯔꯣ ꯁꯥꯕꯅꯤꯀꯣ ꯑꯗꯨꯒ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯍꯥꯏꯔꯝꯗꯣꯏꯅꯦ ꯍꯧꯖꯤꯛ ꯍꯥꯎꯕ꯭ꯔꯣ ꯍꯥꯎꯋꯦ ꯍꯥꯎꯔꯦꯅꯦ ꯍꯥꯎꯋꯦ ꯍꯣꯔꯦꯟ ꯅꯣꯏ ꯕꯥꯅꯀꯣ ꯅꯣꯏꯒꯤ ꯐꯣꯟꯗ ꯌꯦꯡꯉꯣꯀꯣ ꯊꯥꯒꯠꯂꯛꯀꯥꯟꯗꯀꯣ ꯅꯪ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ꯭ꯔꯣ ꯌꯦꯡꯉꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ꯭ꯔꯣ ꯇꯧꯋꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯅꯨꯡꯉꯥꯏꯌꯦ ꯅꯪꯗꯤ ꯍꯥ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ꯭ꯔꯣ ꯌꯦꯡꯗꯕ꯭ꯔꯣ ꯀꯔꯝꯕ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯍꯥꯏꯌꯨꯅꯦ ꯀꯔꯝꯕ ꯚꯤꯗꯤꯑꯣ ꯌꯦꯡꯒꯦ ꯍꯥꯏꯌꯣ ꯅꯪ ꯌꯥꯗ꯭ꯔꯦꯗ ꯃꯤꯗꯤ ꯁꯤ ꯒꯔꯥꯡꯉꯝꯗꯤ ꯌꯦꯡꯉꯤꯇꯣ ꯒꯔꯥꯡꯉꯝ ꯁꯣꯝꯗ ꯂꯦꯞꯄꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯀꯔꯝꯕ ꯌꯦꯡꯒꯦ ꯀꯥꯎꯊꯣꯛꯈ꯭ꯔꯦꯗ ꯅꯆꯤꯟ ꯊꯤꯕꯅ ꯑꯗꯨ ꯌꯦꯡꯉꯝꯃꯔꯣꯏ ꯌꯦꯡꯉꯝꯃꯣꯏ ꯅꯆꯤꯟ ꯊꯤꯅꯨ ꯑꯗꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯀꯔꯝꯕ ꯌꯦꯡꯕ
ꯆꯥꯛ ꯆꯥꯕ ꯌꯦꯡꯉꯦꯕ ꯅꯪꯗ ꯅꯪꯗꯤ ꯑꯩꯁꯨ ꯆꯥꯛ ꯆꯥꯕ ꯌꯦꯡꯉꯤ ꯆꯥꯛ ꯆꯥꯕ ꯌꯦꯡꯉꯦ ꯃꯌꯥꯝ ꯊꯣꯡꯕ ꯂꯣꯏꯔꯦꯕꯀꯣ ꯍꯧꯖꯤꯛ ꯏꯟꯁꯥꯡꯁꯦ ꯊꯣꯡꯕ ꯂꯣꯏꯔꯕꯅꯤꯅ ꯊꯥꯡꯖꯤꯜꯂꯒꯦ ꯏꯟꯁꯥꯡꯗꯤ ꯐꯖꯔꯕꯅꯤ ꯇꯨ ꯌꯦꯡꯉꯨ ꯇꯨ ꯃꯍꯤ ꯌꯥꯎꯗ꯭ꯔꯦꯕꯀꯣ ꯌꯥꯝꯅ ꯃꯁꯛꯁꯨ ꯐꯖꯔꯦ ꯊꯥꯡꯖꯤꯟꯈ꯭ꯔꯒꯦ ꯃꯅꯨꯡꯗ ꯊꯥꯡꯖꯤꯟꯈ꯭ꯔꯒꯦ ꯌꯦꯡꯉꯨ ꯇꯨ ꯐꯖꯕꯅꯤ ꯇꯨ ꯁꯥꯏ ꯂꯥꯛꯑꯕꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯨꯗ ꯍꯥꯞꯄꯣ ꯊꯣꯡ ꯀꯩꯅꯣꯗꯣ ꯑꯗꯨꯗ ꯆꯥꯔꯦ ꯐꯖꯔꯦꯍꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯥꯡꯁꯛ ꯉꯥꯡ ꯃꯆꯨꯒꯁꯤ ꯌꯦꯡꯉꯨ ꯇꯨ ꯋꯥ ꯐꯥꯁ ꯇꯥꯔꯦ ꯉꯁꯤꯗꯤ ꯉꯁꯤ ꯈꯨꯊꯣꯡꯁꯤ ꯄꯨꯔꯥ ꯐꯥꯁ ꯇꯥꯔꯦꯍꯦ ꯐꯥꯁ ꯇꯥꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛꯁꯦ ꯊꯣꯡꯕ ꯊꯥꯛꯄ ꯂꯣꯏ ꯂꯣꯏꯔꯕꯅꯤ나 ꯃꯊꯪꯒꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯆꯥꯕꯒꯤ ꯌꯥꯎꯁꯤꯜꯂꯛꯑꯗꯤꯀꯣ ꯚꯤꯗꯤꯑꯣꯁꯤ ꯌꯥꯝ ꯁꯥꯡꯉꯅꯤ ꯑꯗꯨꯗꯨꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯕꯥꯏ ꯕꯥꯏ ꯇꯧꯔꯒꯦ ꯕꯥꯏ ꯕꯥꯏ